Mayamu taram noksari ngasigi video se telegram gi kuthangda comment singda mayamna yamna pamna khanbirakpa trading psychology gi manung sana lairiba stop loss gi maramda mayam punna khangminase stock market da khong tarakpa madamda buy sell tawba mipum khudima loina hairiba miyoi singse stock market da mai pa abra haibaso mai pakte kari maramge psychology watpage stock market sanaba matamda 90% di psychology ni aduga lemhauriba 10% asina akoine seasonariba indicator candle chart pattern hariba singa sina 10% ni aduna psychology se yamna wanghanba masi yamna linghanba ma mathau tai stock market sanaba matamda 90% di psychology orabanina psychology se atuki mati yamna wangna na ba mayamna su apamba video leiba taragade comment section da comment tawbiramu sanami se na khangboy taragade video semjarake stock market sanaba matamda stop loss thamaga sangbra natragana sungdam thamdabida free da thadoga sangbibra haibado comment section da comment tawbiramu stock market sanaba matamda stop loss thamdaba taragade songi demat account da yawriba paisa do nongmadi zero oingani haibase sanami sengi site ki thamjari aduna akoini stock market sanaba matamda stop loss thamba kawba yade karigumba stop loss se thamningde aidi season naba haite masi season ruba taragadi stop loss hit pangtau da tawi haiba taragadi numit adudagi stock market sanaba resign tawbiyo numit adudagi tokpiyo paisa yamna mangdringai da swage sarwasida example namdang pizage gari ma nungaine thogi hai taragadi horon yaribra break yaribra seller gi phibam se kamai tawrige habase akoina yengba ma mathau tai horon si yadaba taraga su break seller ga nungai ba taraga de gari du thau matamda adum nungai na thogane horon si yadraba break si yadraba seller sina break oraga thoge hai taraga de 99% de accident thokpa yabai sang se aduki mati yamna wangi soige sarwasida stock market ong pusalakse stock market am sanaba matamda stop loss thamdre stop loss thambagi mauta aidi exit tawbagi oina same saraga lei hai taragadi ngasai gari thau matamda seller na break oiba gumbani seller na break oiba taragadi 99% de accident thokpa yabagi sang se atuki mati yamna wangi habani market ICT market ni karigumba aigi site leigiba taragadi fai karigumba aigi site leitana makharom da natragan mathulum da ka khakiba taragadi hariba aduda aine exit tawbado sungangamoi kanana hariba mind psychology na karigumba paisa ase yamna chawno mangiba taragadi ai paisa je mu kangninga roiba karige masiji hangalakini natran kakhalakini haibagi wakhanda mu la aniba masina maram oraga paisa ase atoki mati yamna chawno manghalle maduna akoini stock market sanaba matamda stop loss thambase masi kawba yade aduga thamdiba paisa ase ai kyam yamna risk lawdino kyam yamna tonga de ai tokani habagi matang da su video kyam lakhi gani mayamna pamba taraga su adum comment section da comment tawbiramu stop loss thamba matamda stop loss se pick na bo honase stop loss pick waidana mafam jaga sadana stop loss se pixel luba taraga de stop loss hit tawgani maduna aina seasonariba agi strategy dugi matungina stop loss se pick na bo honase karigumba stop loss na pick kheba taraga de ai paisa mangpa taraga su paisa yamna mangaroi karigumba tongba taraga de aduki mati yamna tongani stock market ta khoina fast khandi se paisa tanba khatang khangano paisa mangba gi hana khalo paisa mang da taraga de ai stock market sanaba matamda kuini sangna sakani adu natabida paisa mangbadana yamna chawna mangpa taraga de stock market tagi sujai soidana retire tawgani pothagani masina akoini stock market sanaba matamda stop loss se matam punamakta kawba yade stop loss na akoigi break ni masina akoigi amata ngairaba upai ni haiba tare video asi yengba loira matungda comment piba kawbigano mayamna pirakpa comment aduna sanami sena video anoba sema matamda maduna thongna oijagadaini video asi matang saidlo sanjage mayambo amuka hana sanami sena khurumjare